National Institute of Technology NIT Manipur gi tarahumdoi suba convocation thauram ngasi pangthokre NIT Manipur gi permanent campus sama Manipur laingakna athubada piragani haina Chief Minister Yumnam Khemchana phongdokre Board of Governors amade Senate of National Institute of Technology Manipur na sinduna Palace Compound leiba City Convention da pangthokhiba Institute asigi tarahumdoi suba convocation thauram aduda NIT Manipur gi Board of Governors ke Chairperson Bajrang Lal Bagra NIT Manipur ki Director Professor DVLN Somya Julu Yauna Institute asig Registrar Professor Faculty Members Staff amadi mahiroi kayana sarukyakhe thoramaduga mari lainana Chief Minister Yumnam Khemchana haikibada NIT gumba national importance oidaba institute asina state asibu mapangal kannaba state ama ohenba da chauna mateng oidagane ngasi institute asidagi tongan ba field degree fanglaba mai paklaba mahiroi singna Manipur amadi leibak asigi sakti leibak ama oihanaba hotnabiyo leibak asida kumja English singani gani futaret faubada Vikshit Bharat amade Vikshit Manipur ama oihanbada ngasi graduate oiraba mahiroi singna angamba thaudang lobiyo lengaki maikai digisu angamba mateng pangani NIT Manipur gi permanent campus ama oinabagi mafam ama Manipur lengakna thubada piragani haina Chief Minister na lauthoki ngasi convocation thoramaduda BTech ki mahiroi chaniga taruk MTech ki mahiroi kuntranipan MSc kunmari amade PhD kuntra mathoi punna mahiroi chaniga marfutara mapanda degree certificate sing lanthoke masigi mathakta tongan ba subject sing the overall best graduating takraba mahiroi tarukta institute gold medal amade chairman's gold medal so khutsinake. Yes, civil engineer se leke electronic engineer, then computer science, then all science subjects आप सिखा रहे हैं. तो 2047 की विकसित भारत अगर अपना युवा लोग को हम तैयार नहीं करेंगे तो मोदी जी की सोच और ड्रीम पूरा थोड़ी कर सकेंगे. So this is our challenge to give land to NIT at the earliest possible. Institute of National Importance amawina aikogi state amadi nation asibu shortcut porkadaba NIT Manipur gi akhanaba thawdang yam chawng mai pakpiraba graduate students sing Manipur amadi Bharat ki makok thongba ambassador oiduna laiba 2047 gi Viksit Bharat ta mai pakna sangam ngambagi adum shakti edu leibiu